ngasi Bisnupurda miyamgi achauba rally ama chatkre hojik thokliba irang asi loisinduna hanagum santi oina lehenaba praja singna Manipur ge paramilitary force lakthoku suda leiriba kuki militant sing withdraw tawdaba yaroi aikoi santi pami haiba kholaw kya sulauki ngasi ayuk angan badagi haunaruba naidana Bisnupur area da khondariba maitai kabui amadi muslim sing yauna Bisnupur ge forest gate gi rally ama chatnanaba sem sarakpada Bisnupur police na thingnaba honaki paramilitary force sing yauna thinglakpada santi pamba ima ibel singna namkhairaga Bisnupur gi government girls high school mapa fauba rally chatpaka loinena go back Indian army aikoi santi pami Manipur gi apunbagi saktam kaiba yaroi haibana chingba kholaw kaya lauki Bisnupur gi Thanil khulda khundariba kabui ningol angal golmaina fongdorakpada irang toba pamde aikoi santi oina lehenbiu thokliba irang asi luching purel singi ahoba chawna mamitai hana santi leina chingtam leiminaramba adugumna ngasi su hingminaba pami Manipur gi miyamna sarkar da thajaba thamli miyamna thajaba thamli basi manghandana praja gi ihul khangna thabak tawbiu suda leiriba kuki militant sing hanagi mafamda hanjin hanko athuba matamda solution puraktrabadi Manipur da leiriba miyamgi akanba ihau lakpa yai haina su fongdokhi suda leiriba militant sing se mafamda hanjin hanbiro number 1 aduga NRC asit satna hanbiro maramdi kuki na supamgani NRC satpa adagi na maitai na supami naga na supami karigino haibada akoi gi national register citizen tawbasida kanana apan bipi dawrige ngasi phawda si satna hanbidre si kaigino athu bada satna hanbire hairaga akoi gi tarang na mito miyan cha sing yaw de bida yamni ingtha tap thaba Kundo laibak to oi hanbiro haibasisu akoina MP da adagina sarkar pairiba chief minister da sarkar pairiba councils of minister da MLA sing da akoina praja amo oina appeal tawjaningi Amaromda apunba nupilo Bisnupur gi president L Pramona fongdokhibada aikoi santi puraknaba rally asi chatpani sarkarna tumina leiriba si maram chade relief camp ta leiriba sing mahausa gu magi leifamda hanjinnaba sindrabadi Manipur da civil war ama thoknaba parton tawre haina logani state force na state ase da masagi mathau chapchana tawnabagi hak pibiu central force ti miyamna thajaba thamdre haina su Pramona makhata na fongdokhi Miyam na ikoi bu nungai tabadagi ngasi thoklei base makoina ikoi maitai mayam singda chingmi tamit tawrakanla ngasi tawri basine aduna ikoi athoba matamda sarkar paibiri basengna aya athoba matamda leiriba lilip kanda leiriba lilip ke mafam kudimakta leiriba kudimak che tangtu laitana shanti oina bai damakta chenbi yo athoba matamda adu natragadi ikoi nupi mayam gi ihokdana ngasi civil war ama tholakani haibachidi khanbi yo chief minister na amadi Indian prime minister na khanbi gadabani aduna khoi gi ngasi akhoi chathariba khongjang ase asidagi hen phawboda khoi changjalakani aduna praja singna ngasi nungai tribache thamoida aikhoi gi khoi paramilitary force na makhoi singna changthalaga makhoi lakpa matamda khoi yam nungai jai makhoi laga khoi awaba purna makogani haidana khoi na khallakanda ngasi di moi changa lalaje chungnem nemdaba asiba anabagi pawda taba kamna bai kabo chuglep de tise kari maramgino mase kari maramgino akhoi praja singi thamoi kari pengane na khallibino akhoi isamak iram damje da thokraga ju lamdam madu da thoiba mayam jina chelaga lilu kem leriba che akhoi thamoi da chai kari namak tanu noi ngasi bau yengchan bidit bache anuna paramilitary force samba yaroi state force topic gada mani taun gada bani akhoi ngasi bau thingani adu asidage khongjang kaya so changchal